Manipur Police ki chama kuntrani thoi suba raising day ki thauram pangthokre police tagi lakiba khutlai sing masana khangna surrender tawraklabadi FIR lokhaloi haina Chief Minister Birena phongdokre. Lamdam asida thokliba irang asidi tapna laksinba ngamle mapung fana laksinduna mausagi saktamda purakpada lamdam asigi miyamna mateng pangbiyo haina DGP Rajiv Singh na appeal tawrakli. Moreda Ladiba State Security Force na iramdam masibu kannaba chaba duty tawbiyo maduda wa inde hairakbo angam mathau sing adu miyam na para tambiba matam oire haina kopogi na phongdokre. Manipur the peace building the Mari Lainaba subject ama haptuna primary gi thaktagi tamanba mathau tare haina Indigenous Peoples Forum Manipur IPFM gi President Asang Kasar na phongdokre. Amasong hauzik lairiba irangi akiba amata laitana drug yol haunabagi damak tampak kumlakiba kuki ama maitay kunjasing na faraga soy angam amata yawan na pulis na sinakray.